Handak pangthokadaba Shirui Lily Festival 2025 ki matangda Manipur ki social activist Ashang Kasar na wafang khara thamlagli. Handak Shirui Lily Festival sida Karimbo Kuki na heta disturb tawba. Hena haye Kamjong district ta Ukhrul district ta akhoi tumina leiba nate. Akhoi sonba mi nate abako. Ado moi ngara nahan laraga sida refugee oina laraga ngasi sumaina phabo tawraga akhoi tamma tawbu yara akhoi nungsina si refugee oigera illegal migrant oigera akhoi na ngasi phabo ta kanamata akhoi yelhomi singna ko chakro tangro khut thabal leite mai thab akhoi tawbul leite na adu moina heta mapudu masakhang dadana heta ma adu tawdana adu tawna ngamba pot dum tawrdi adu de akhoi da de adu yaro heba aduna tawbang ngamlade aidi hairi sini tawbang ngamladi tawro go gari thopra dum yengse ba moi no mai bible khana laraga dangdang khana the toram ba yai no heng alaga ukhul da kuki gi village kya lege leiba yaro hari sini leiba sha yaro adu di ai ese tangkhula mo wina ukhul district mo wina ai dum haira ge ba ko BJP Manipur Pradesh ki General Secretary L Dibe na khudek piduna thadrok pa chirol amada social media amadi news channel kharada BJP ki MLA singna Congress party ga pulaga sarkar semlaba yai haiduna chandura ki ba pawasi yumpham yaudaba amadi aranba pawni asiguma yumpham yaudaba aranba paw sandoragli ba asima Bharatiya Janata Party ki maikedi akanma maungda yaningda phongdokli asiguma thabak asima khathana tawdana basu khanganjari Bharatiya Janata Party ki legislature khudingmak party ga matam pumada lengdana leiri amasung tungda su lengdana leikigani BJP na Congress Party ka hiram amatada punduna sarkar semna wafam leite democracy ki freedom of speech and freedom of expression khudong chabalaw raga leiba ki luraba tancha asida miyamda lana uhanba yaba pausing amata phongbiganu Rakhine State Myanmar Junta Lanmina Mioi Tara Humdoi Hatkhre Rakhine State ki Rathe Duang Township ta leiba ingna singna hingjaba khungang amada Myanmar Junta ki fighter jena nongthakta ki bom thadaduna mafam adugi Mioi Tara Humdoi Hatkhre masung kunrom na aso open nangan kre haina Arakan Army ki wangang loi Khaing Thukhana Irawadi News ta phongdokre military junta ki fighter jet aduna ayuki pung tararom tarakpa matamda Rakhine State ki Tunyawai village da 500 IB ki mapangal kalaba bom ani thadaduna landa khibani haidi bom thadaduna landa khiba aduda mafam aduda leiriba yum kayasu amangata thukan ki bom na sogalaba marai bakthiraba sing adugi manungda nupi amasung angang kaya yauri kumda lising ani kunmari ki march ta nongmai amata kamnadana Rathe Duang Township Arakan Army na khudum chanba ngamkibani haidi Popular Government semaga mari lainana famba mifamna loba warepta Kukizo Council na sagotpa haina warep lokre Thasi ki tara tarukda Popular Government ama semaga mari lainana Kukizo MLA amadi su group ki lusingba singyaw na phamgadariba mifamna loba warepta Kukizo Council na Swgatkani haina phongdoragli Chorchanpur District ki Rengkai da leiba Readers Auditorium da Kukizo Council ki ahanboi na Governing Council ki mifam ama pangthokna tongan ba warep kaya lokre Kukizo Council ki ahanboi na phangkiba Governing Council ki mifam aduda laukiba warep sing adudi Council asigi Vice Chairman mari Joint Secretary mari Assistant Secretary mari nauna khanba Comprehensive Budget ama nauna drive tawduna Council ki leiriba tongan ba constitutional body singda manaba financial contribution leinabagi damal budget framework nauna semba Kukizo Myanmar Indian Constitution ki article 239A ki makhada Puducherry ga manaba Union Territory ki demand hena chechinba amadi thasi ki tara tarukta Popular Government semaga mari lainana Guwahati da pangthokadariba mifam aduda hairiba Kukizo Council ki ahanba Governing Council na laukiba warep ting puthokduna khanabaga loinana mifam aduna lauba warepta amatoina Swgatkani haina Kukizo Council ki ahanba Governing Council ki mifam aduna warep lokre hairi Machin Manaw ki marakta sambal kharakpani haina Maheswar Thangnawdumna phongdokre Thasi ki kundagi haugadoriba Shirui Lily Festival da maitei amata chatpa yaroi haina Manipur thugaiba pamba kangbuna piragliba athingbasi Machin Manaw oiba maitei amasung tangkhul ani ki marakta sambal kharakpani Machi taraina lofam thokde haina RPA athawale ki National Secretary oibata natana Manipur State ki President oiriba Maheswar Thangnawdumna phongdokre wafam asi ngarang RPA athawale Manipur State Youth Committee ki nauna thaupugadaba sing khankibaga loinana taramna opagi thoram ama Imphal East ki Palace Compound da leiba Maipa Hall da pangthokiba thoram da saruk yaraduna phongdokibani Maheswar na makhata na haikibada hautik oiriba Manipur ki phibam sida awonba ama purakpada youth leaders tengi thodang yamna chawi thabak khudingmakta aidagi hauraga aikhoi lakadabani famliba chaukri ki responsibility khangna thabak tawstei
ꯐꯝ ꯑꯃ ꯄꯥꯏꯕ ꯈꯛ ꯅꯠꯇꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯄꯥꯏꯔꯤ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕꯤꯌꯨ꯫ ꯑꯃꯣꯠꯄ ꯄꯣꯂꯤꯇꯤꯛꯁ ꯊꯤꯗꯣꯛꯄ, ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯁꯦꯝꯗꯣꯛꯄ, ꯑꯆꯨꯝꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯄꯥꯟꯗꯝ ꯊꯝꯂꯒ ꯊꯕꯛ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯈꯤ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ꯉꯥꯛꯄ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯌꯔ ꯚꯥꯏꯁ ꯃꯥꯔꯁꯦꯜ ꯃꯁꯥꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯌꯔ ꯚꯥꯏꯁ ꯃꯥꯔꯁꯦꯜꯒꯤ ꯐꯝ ꯄꯨꯔꯤꯕ ꯎꯔꯪꯗꯦꯕ ꯑꯍꯃꯗꯄꯨ ꯀꯤꯔꯥꯅꯥ ꯍꯤꯜꯁꯇ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄ ꯉꯝꯗꯕꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯦꯗꯤꯌꯦꯁꯟ ꯂꯤꯛ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯏꯌꯔ ꯚꯥꯏꯁ ꯃꯥꯔꯁꯦꯜꯒꯤ ꯐꯝ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 22ꯗ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝꯗ ꯄꯥꯀꯤꯁꯇꯥꯟꯅ ꯕꯦꯁ ꯇꯧꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝ ꯀꯣꯏꯕ ꯃꯤꯑꯣꯏ 13ꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯃꯈꯥꯗ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔ (POKꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯝꯞ 8ꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯇꯦꯔꯣꯔꯤꯁꯠ ꯀꯌꯥ ꯍꯥꯠꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯨꯔ ꯈꯥꯟ ꯏꯌꯔ ꯕꯦꯁꯇ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯍꯥꯏꯔꯤꯕ ꯏꯌꯔ ꯕꯦꯁ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫